अहानबदा मरुओइबा पाउ पिजरी खंगहौदना स्ट्रोंगलाउबीदा कुकी मिलिटेंट सेंगना बॉम्ब अटैक चथरक्तुना अंगांग अनि हातखिबबु यानिंगदबा फोंदोक्तुना लंबी थिंगदुना खोंजंग चंगसिनख्रे स्ट्रोंगलाउबी थौदोक मरी लेना तालगी मिफम पांगथोख्रे टोटल शटडाउन की वारेप लौख्रे स्ट्रोंगलाउबीदा बॉम्ब यावना अटैक चथरक्तुना अंगांग अनि लेखिदबगी थौदोकपु यानिंगदबा फोंदोक्लदुना स्कूल सिंगे माहिरुई सिंगना प्रोटेस्ट तौख्रे कुकी इलीगल इमिग्रेंट नार्को टेररिस्ट सिंगी बॉम्ब की अटैक वर्ल्ड मेइटेई ऑर्गेनाइजेशन अकन ममुंगदा कंडेम तौख्रे स्ट्रोंगलाउबीदा ओइरग्लिबा फिबम असिदगी थोखनिंगदबा थौदोक लाक्सिननबा अथॉरिटीना बिष्णुपुर डिस्ट्रिक्ट पुंबा कर्फ्यू लाउथोख्रे खुरुमजरी ममी टीवी संदोक्चबा मणिपुरी पाउ मिटें ताबिरिबा पुनमकपु अंजलि नाओरेमना तरामना ओक्चरी हौजिक पाउ संदोकना पिजरी ngarang ahing nongyai gi matamda Stronglaobi gi mafam amada kuki militant singna bom yauna attack tawrakhibada angang ani lekhidaba thodok adubu yaningdaba phongdokladuna ngasi ayuktagi hauraga Bishnupur district ki tonga mafam singda miyamna lambi thingduna akanba khongjang changsinkhrai khongjang aduda bom yauna tawrakhiba attack aduda chenaba sing athuba matamda fagadabani angang ani hatbada chenaba sing faduna matik chaba cherak pigadabani haibana chingba kholau kayasu laukhi हाइरिबा स्ट्रोंगलाउबीदा थोकिबा थौदोक अदुबो यानिंगदबा फोंदोक्लदुना ngasi Bishnupur district ke Bishnupur bazar ningthaukhong khapot sangbam amadi moirang lamkhai mafam singda miyam hauduna changsinkiba khongjang aduda saruk yakhibi ima ibel singi maikei digi hairakibada ngarang ahing nongyai Stronglaobi thokiba thogdok asigi matangda hojik paliba leingak asina akanba mityeng changbiduna thogdok asida chanariba miyoi sing adugi mathakta akanba action lawgadabani karigumba leingakna thausadaduna तुमिन्ना लैथोकपा तारबदी मियामगी इहौ असि हेन्ना कंसिलकनी हाइनसु फोंदोरकले अमरोमदा बिष्णुपुर डिस्ट्रिक्ट के स्ट्रोंगलाउबी अवांग लेकाइदा ngarang ahing nongyaigi matamda kuki militant singna yumlakta bomb attack tawrtuna angang ani lekhidabagi thongdong thokhraba matung ngasi mafum adugi yum amagi maya nakna thamjilamba local med RPG amasung Manipur police ke bomb expert amadi forensic science ke kangbu singna laktuna mafum adudagi local med RPG bomb lokhalaba matung tekta kaidana refuse tawke हाइरिबा बॉम्ब रिफ्यूज तौख्रबा मतुंग ngayhak ikan kanadana Stronglaobi awang leikaigi maningi tainaba jalmol village ta laiba CRPF camp ta khoisaunarba miyamna thomjilluba matamda CRPF personnel singna maikai khangdana kapthorakhiba nongmaina panbada micham kaya asok apan nangkhibada natana miyoi ahumsu laikidrei loinana paumi singa unaba amada Stronglaobi khunja singna hai Stronglaobi gi maning thangba jalmol village paring asi CRPF camp amasu leiribani masida matau karamna bomb gi attack tawrakhibano amadi thokiba thodok asi tasengna laibak thiba amani mafam asigi khunja sing asi thokiba thodok asina laiba ngamnadabadagi phibam amada lakle haki maru oina hojik Bishnupur district ke manung chanba mafam singda मियाम की माइकई अकन खोंजंग सिंह चंगसिनब लेप्ट्री है मणिपुर की सरकार सेंट्रल की सरकार शांति लेरे महाई भी नेशनल हाईवे फ्री मूवमेंट चटपसु याहनदब ngayok sapuda thambal lemlai ngagum piring biling chongaga kuki na haning ma matamda center na aya ba piraga ai koi bahaning ma matamda hat pa phaning ma matamda pha bai se mama moi nai koi chukha ya aduna pali balai ngak na ai koi gi
Manipur ki praja miyam ki sen thum amadi lan thum punsi bu ngapi bangam ragadi panbiri ba sarkar su khuda lagi aduga loina na ngasi ki thaudo asi Stronglaobi ki thaudo asi ba khoina yaning da ba pen da ba phongdo poina ai khoina haujau ji national highway asi khudak ta ki thingdin dare ai mayam na ngasi ki yau juga loina na hoji semai da ban tau jare kai da gini ILC khoi baira pai pi gi member mo ya laijabani ado ngasi ayu angan bada kai raw ki tra awang lai kai da inthojab romes alais ki bom Haukiba ahingda Bishnupur district ke Stronglaobi awang leikaida kuki militant singna bomb gi attack chatharakpada angang nupi macha thamanga surabi amadi nupa macha chahi manga suraba ma sekhiba amadi mamana sokhiba thodok thokraba matungda district asigi mafam kayada miyamna irang haurakpa amadi lambi thingbagi khongjang pak sana chatharakpa siga mari leinana makha tana pamdaba thodok thoktana ba district sinba thunga ngasi numit yungba matungda authority na curfew thamjinkhrai District Magistrate Bishnupur Oiriba Puja Elangbam na thokiba order aduda athingba asigi matung inna miyoi manga natraga masidagi hena punba yaroi haire adum oinamang athingba asina essential service security amadi press media gi miyoi singdi koncheloi haire Haukiba ahingda kuki militant singna bomb gi attack chatharakpada Bishnupur district ke Stronglaobi awang leikaida angang nupi macha ama nupa macha ama sekhibadagi hojik oirakliba fibam asida social media bu lanna sijinaduna thokhaningdaba thodok sing thorakpa yabadagi Manipur lenga ki home department na Tampaki district manga da internet service amadi mobile data service sing matam kharagi oina thingba thamkhrai Home Department ki Commissioner and Ashok Kumar na thokiba thingba thambagi order aduda hojik Manipur gi oirakliba law and order gi fibam asida thokhaningdaba thodok sing thoktanaba Tampaki district manga Imphal West, Imphal East, Thoubal, Kakching amadi Bishnupur da numit mangani gi oina internet amadi mobile data service athingba thamle hari athingba sing asidagi paraga numit mangani oina thamgani haiki ngasi ahing nongyai pung amarom tarakpada kuki narco terrorist na khanghaudana kapshilakpa bom na maram oiduna imung amagi pikliba angang anibu hatkhiba amadi mamabu tamthina sokhankhiba Stronglaobi thodok mari leinana ngasi Thoubal apun balup talgi khudaki oiba punba mifam ama Thoubal bamon leirakta leiba Jupiter Club da pangthokrai tal na konba mafam da lenga ki loisang seng thingjinba yaunga khudaktagi total shutdown chathanaba firep laukhrai Talgi makhada leiriba proper Thoubal gi club amadi organization kayagi mihut singna saruk yaduna pangthokhiba mifam aduga mari leinana Talgi publicity secretary Sanjembam Amarjit na phongdorakpada pikliba angang macha anibu hatkhiba amadi mamabu tamthina sokhankhiba Stronglaobi gi thodok adu talna akan mamawongda condemn tawjari Thodok adu da January ba kuki terrorist sing adu athuba matamda ngasigi leingakna fagatuna makhoibu ahakpa chairak pigadabani Talna tanliba demand asi fangdriba fawba Thoubal da lenga kamari leinaba thabak pumnamak ngasidagi thingjillei amadi talna koliba jaga pumnamakta ngasi khudaktagi total shutdown laukthokle total shutdown asida medical fire service water supply electricity lining laishon ga mari leinaba thabak thoram singdi konchiloi haina phongdok aduna leingak asina Stronglaobi thodok asigi damak akanba amadi achetpa firep ama lowgadabani haina phongdorakle Haukiba hing nongyai da Stronglaobi da kuki narco terrorist singna bom kapsulaktuna chamjakraba chahi noriba angang ani gi thawai lokhiba amadi makhoibu pokpi mamabu tamthina sohonkiba gi thodok adubu Thoubal apun bulup talna akanba mongda condemn tawi loinana hairiba thowong adu da January kuki narco terrorist sing athuba matamda paliba lenga asina makhoigi chairak hakpa chairak pigadabani akhoi na taliba demand asi hek phangdru phawba lenga ka mari leina ba loisang khudumak akhoi
ngasi dagi thingjalle loinana makha ta na khoi khongjang asi akan momong da su changsil lakani loinana hojik ngasi maktagi thobol apun bulup tal ko liba mafam punamakta khoi total shutdown lok thokchare loinana akhoi tawjirba shutdown asida medical fire service water supply electricity amadi lain na sungam le na ba thobok thorom sing de khoi adumak kumthokpa leijagani haina thobol apun bulup tal na hoji akhoi kupna khanajara matungda akhoi mafam sing asi thamjabani Ramananda High School ang thagi mahairoi singna ngarang ahing nongyai matung pung amaga minute 30 taba matamda Stronglaobi da bom yauna attack chatharakuna angang ani laikhidabagi thodok adubu yaningdaba fongdokladuna protest chathakre Kongjang aduda school gi mahairoi amana fongdorakpada ngasigi chathariba protest asi ngarang Stronglaobi da chatharakiba attack da karisu khangjadriba inaoni laikhidaba amadi asogapan kaya thokiba adubu tasengna nungaitaba fongdokchabani masida manipur da lairiba mapimapa sengna karisu khangjana tumina laithokpasi yaningde amadi India government gi meeting changhaningi we want justice haiki loinana khongjang aduda India government gi thawong yaningde kuki terrorist singbu dandi pigadabani we want justice haibana chingba play card kaya sizinakhibaga loinana khola oinashu lauki thawdok asiga mari leinana Kakching district ki manungda leiba iramdam nawa mahaikol wangu mamang sabal gi mahairui singnasu karisu khangjadriba angang hatpa yaningde kuki singna tawrokpa thawong yaningde Manipur lainga na athuba matamda action lawgadabani haibana chingba kholau singsu mahairui singna lauki hari Kuki samtat thawong Manipur government athuba matamda akan action isu khangjadriba angang hatpa Kuki samtat thawong Manipur government athuba matamda akan action Kim maduda sen oiba angang singbu angang ani yauna laikhidaba sida koi yaningdaba phongdok poina Brilliant English School ge chhatra singa madi oja singna masigumba ain ne yadraba laibak thiba thodo asimatung thoktanaba amasung sarkar gi Meitei dai khoina asauba kan action na malokhatpiyo haidana madugi yaningdaba phongdok poina chhatra singa madi oja singna ngasi Brilliant English School Sangai Umphanggi Meitei dagi achauba protest ama chathajabani masigi asigum laba illegal oiba thaba ase koina strongly condemn dawi haibadu school asigi Meitei dagi thamjari Kuki illegal immigrants narco terrorists sengi bomb gi attack World Meitei Organization na akan bamungda condemn tawi haina World Meitei Organization gi General Secretary Longjam Samson na thadorakpa cherol amada fongdorakli loinana matam chadana thabal chongba hausina chingba khudaktagi thingchile haina khanghalakli illegal immigrants narco terrorists sengna horakhiba lan ngasi fawba Manipur government amadi India government na loishinba ngamdaba si thawoina Manipur Meitei sengbu hatnaba sinbada yaurabani haina loop asigi miyamna lawi thengkhang naina makoina hatningma matamda Meitei singbu hatpa nongmai kapninge kapa bom kapninge kapa popi thaninge thaba tawningba tawbada Indian Security Force singna ngak senduna pangthokhanba mihatpa foreigner singi mayoktagi Indian citizen sing asibu ngak senabu hotnabagi mahut hatokhanba lam yum kaya kuki singna lokshin hanba illegal immigrants sing asigi boundary thamduna territory chauthokpagum chathariba thawong asi kanana yabagi tawhallibano masi sarkar pairiba singa yanaba natana kanana karamba furupna ngamgani leibag asida yelho furup singna saidangduna isagi iramdamda lanjenaduna saidangduna leihanba asi India amadi Manipur government gi thawrang amara mamangda kaisu khangjadraba Meitei gaya thiba khangdana amadi phongna hatuna lakle ngasisu ahing nongyai lonabada bom kapshenduna Stronglaobi awang leikagi yumda tumduna leijaba chahi manga da ngairiba amadi tha manga khakta ngairiba angang ani hatba mamabuna soktuna laikatnari masibu Manipuro masiro Meitei sengi punsi mahinglo Meitei hatpa matamda Manipur government na santi pamba saduna miyamda onshinduna miyambu phajin pushinduna thamba foreigner sing asina leibag asida changlaklaga aikoibu hatpada makhoibuna Indian Security Force singna ngak senduna thamba matik chadaba Meitei MLA singna masagi furup ke miyoi sing masagi furup muthatnaba hotnabani fam konduna fam munaduna nareibang na furup ngakni haibadi khangdana miyam asigi punsi pikhamna hanbani masigi daitedi MLA mantri bureaucrat officer khudingmakna daita lawgadabani
Miyamna isa isagi sectional naiba wakal thadokpa rajniti walana aikhoibu yonuna chariba rajniti tauriba singge tat ki langda phajaba wahaida tuthaduna leibagi matam natre loishinma naiba isagi leibak isagi iramdam aikoina ngakani haiba miyamna ngaklasi haibasi firep lauduna amuk hanna Meitei amatagi punsi pikamna halagumshi aikoi amata oina leptuna Manipur government amadi India government da Meitei miyamgi asengba shaktam utlase Thawai mangkraba nushiraba thawai aniduna ingna chikna lairam lenda mapugi leikonda leiba oirashanu mara leizadraba thawai kaya mangkraba singi thawaina ingna chikna leiba ngamnaba achumba wayal fanghalase amadi Manipur government na daite lauduna kuki illegal immigrant narco terrorist sing maru fangna muthatkadabani Hauzik Lariba Manipur ki fibam asida gyan tadana matam chadana seliba thabal chongba hausi sing asi khudak tagi thingchile kanagumba amadana hairiba thingba asi thawoidana chatharabadi miyang gi mayokta leiba asi gi mayokta lei haina logani club maira paibi amadi loop amadana personal interest ta sigumba matam chadaba leiba ki fibam khangdaba thabak sing asi amadi masiga manaba khudingmak ayaba mata pibiganu punna thingminashi haina leiba miyamda WM ona nolokna haizarakli Awang Sekmai Kanba Nupi Loop Amadi Awang Sekmai Youth Development Committee Anina Kutsam Naduna Ngarang Stronglaobi da Angang Ani Laikhidabaga Mari Leinana Khoi Saung Naduna Sekmai gi Lambida Lakpa Gari Amadi Sifai gi Gari Yauna Halhankhrai Hauzi Thokiba Thodok Asi Manipur gi Mapi Mapa Oiriba Singna Changsiliba Khongjang Asibo Maru Oina Lobidrabadi Sidagi Henba Khongjang Changsilagani Haina Maira Paibi Singna Phongdorakli Bagi thawong adu bu yaning da phongdok loina na koi gi Manipur gi sarkar amadi central gi sarkar na matam khudimak ta santi laire di mahai bi le haraga ai koi je housing national highway sida free movement chat pasu ya handaba ngayok sapu da thambal lem lai ngagum biling chongaga kuki na haning ma matam da center na ayaba piraga ai koi bahaning ma matam da hatpa phaning ma matam da phabai bi se mama moi nai koi chukya ya aduna pali balai ngang na ai koi gi Manipur ki praja miyam gi sen thum amadi lan thum punsi bu ngapi bangam ragadi panbiri ba sarkar su kuda atuga loina na ngasi gi thaudo asi Stronglaobi gi thaudo asi ba khoina yaning da ba pen da ba phongdo poina ai khoina haujaw ji national highway asi kudak ta gi thingdin dare mayam na ngasi gi yaw jiga loina na hoji semai da ban taujare Manipur Police Control Room na Thadorakba Warol Amada Hingang PS tagi Aina Thinkraba Lalholu PLA gi active kadarama Police custody dagi nanthok tuna chen kibaga mari leinana police ani suspend tawkrai suspend tawkraba police personnel ani adudi Hairiba police station asigi sub inspector Muhammad Akbar Saha amadi constable number 0915654 W Zuresti Hadi Ningsing Bayabadi Nepram Lemba Meitei Allies Tomba Koba PLA gi kadarama Jadliba Tha asigi mari gi numidang pung mapanrom tarakpa duwaidagi lokapta nanthokibani Hadi Nagaland by-election gi mangoinana tangdu laitadabagi fibamda akaiba lakpa yai haibagi chingnaba leibadagi Makokchung District Authority na district asida Bharatiya Nagarik Suraksha Sanhitya BNSS ki section 163 ki makhada khanaba mafam kharada numidang curfew thamkhre hari Makokchung gi district magistrate Ajit Kumar na thokpa official order amada numidang curfew asi Longkhum Khungang Mangmetrong Khungang amadi Alichen area gi jurisdiction da chatnagadabani haike
Curfew asigi matung inna numidang pung 6 tagi ayuk pung 5 fauba hariba mafamsing asida miyoi 5 dagi hena punba yararoi hairi. District Administration na makhata na phongdorakpagi matung inna curfew asi 28 Koridang Assembly Constituency da pangthokadoriba by election asi asoi angam yaudala pangthokpa ngamhanana thambani hairi. Panba yabadi district asida election ga mari leinana model code of conduct su chatnakrabani hairi. Aroi bada maroi ba pau mohana pizari. Khanghaudana Stronglaobi da Kuki militant sengna bomb attack chatharakuna angang ani hatki babu yaninda ba phongdoktuna lambi thingduna khongjang sangsinkhrai. Stronglaobi thodok kamari leinana chal gi mifam pangthokrai total shutdown gi warep laukhrai. Stronglaobi da bom yauna attack chatharakuna angang ani laikidabagi thodokpu yaningdaba phongdokladuna school singi mahiroi singna protest tawkhrai. Kuki illegal immigrants narco terrorists singi bom gi attack World Meitei organization na akan mamongda condemn tawkhrai. Amadi Stronglaobi da oirakli ba phibam asidagi thokhaningdaba thodok lakshinana ba authority na Bishnupur district pumba curfew lauthokrai. Hauziki oinadi Mami TV na sandok chaba Manipuri pau loisinjare makha taba pauidamak pedeng taduna leibiu. Ibe makigano azab thammo sigi yumse next time tina checksin na laksila ka thamgrabani ne dadarang se juha habaga amta kitabo asumna mayamna machalbu option lugum masigi yumasibu asoya ngan kokadabagi next time tina ngap seli next time ti jawar habati ngap tokna na basembani zarman technology sina bana concrete ka tokna tina ba matamda babam amuk hena angle adli next time strength is in the quick